ꯐꯤꯂꯝ ꯑꯁꯤ ꯑꯩꯅ ꯌꯥꯝ ꯍꯩꯗꯨꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯕ ꯅꯠꯇꯦ, ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯖꯕꯅꯤ꯫ ꯀꯣꯚꯤꯗꯀꯤ ꯃꯇꯝꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯃꯤꯟꯅꯁꯤ꯫ ꯐꯤꯂꯝꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯤ ꯇꯥꯔꯒ ꯑꯩꯅ ꯇꯧꯖꯒꯗꯧꯔꯤꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗꯤ ꯗ ꯇꯨꯃꯣꯔꯣ ꯋꯥꯔ ꯍꯥꯏꯕ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯍꯦꯟꯅ ꯈꯪ ꯍꯩꯕ ꯃꯤꯁꯨ ꯌꯥꯎꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯔꯤꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯇꯥꯕꯤꯗꯨꯅ ꯑꯋꯥꯠꯄ ꯑꯄꯥ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ, ꯃꯊꯪꯗ ꯁꯦꯝꯗꯣꯛꯆꯅꯕ ꯇꯥꯟꯖꯥ ꯄꯤꯕꯤꯌꯨ꯫ ꯐꯤꯂꯝ ꯑꯁꯤ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯗ ꯇꯨꯃꯣꯔꯣ ꯋꯥꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯑꯃꯦꯔꯤꯀꯥꯟ ꯑꯦꯛꯁꯟ ꯐꯤꯂꯝ ꯗꯥꯏꯔꯦꯛꯇꯔ ꯀ꯭ꯔꯤꯁ ꯃꯦꯀꯦꯏꯅ ꯗꯥꯏꯔꯦꯛ ꯇꯧꯕ ꯀ꯭ꯔꯤꯁ ꯄ꯭ꯔꯦꯠꯅ ꯀꯨꯝꯕ ꯐꯤꯂꯝꯅꯤ꯫ ꯀ꯭ꯔꯤꯁ ꯄ꯭ꯔꯦꯠ ꯍꯥꯏꯔꯤꯕ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯕ ꯒꯥꯔꯗꯤꯌꯟ ꯑꯣꯐ ꯒꯦꯂꯦꯛꯁꯤ ꯑꯃꯁꯨꯡ ꯑꯦꯗꯚꯦꯟꯆꯔ ꯏꯟꯐꯤꯅꯤꯇꯤ ꯋꯥꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯔꯟ ꯇꯥꯕ ꯍꯦꯔꯣꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯐꯤꯂꯝꯒꯤ ꯗꯤꯃꯥꯟ ꯑꯣꯏꯔꯝꯕ ꯌꯥꯏ, ꯐꯤꯂꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯅꯩꯈꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯖꯥꯇꯤꯒꯤ ꯂꯥꯏꯕꯛꯁꯤ ꯃꯍꯥꯛꯅ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯐꯤꯂꯝ ꯑꯁꯤ ꯐ꯭ꯌꯨꯆꯔ ꯑꯃꯁꯨꯡ ꯑꯦꯂꯤꯌꯟꯒ ꯔꯤꯂꯦꯠ ꯑꯣꯏꯅꯩ꯫ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯂꯥꯡꯂꯤꯕꯁꯤꯡꯗꯤ ꯌꯣꯚꯣꯅꯤ ꯖꯦꯀꯂꯤꯟ ꯁ꯭ꯀꯦꯅꯣꯐꯁꯀꯤ, ꯖꯦꯀꯦ ꯁꯤꯃꯟ, ꯕ꯭ꯔꯦꯇꯤ ꯀ꯭ꯂꯤꯄꯤꯟ, ꯁꯦꯝ ꯔꯤꯆꯥꯔꯗꯁꯟ, ꯑꯦꯗꯋꯤꯟ ꯍꯣꯛꯅꯤ꯫ ꯄ꯭ꯔꯣꯅꯟꯁꯤꯌꯦꯁꯟ ꯁꯣꯏꯔꯝꯕ ꯌꯥꯏ, ꯃꯤꯒꯤ ꯃꯔꯣꯟꯅꯤꯅ, ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯁꯤꯗ ꯀꯨꯝꯃꯤꯕꯁꯤꯡꯁꯤꯒꯤ ꯐꯣꯇꯣꯁꯤ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ ꯔꯥꯏꯠꯅ ꯑꯃꯥꯖꯣꯟꯅ ꯂꯧꯈꯤ꯫ ꯍꯥꯟꯅꯗꯤ ꯄꯦꯔꯥꯃꯥꯎꯟꯠ ꯄꯤꯛꯆꯔꯅ ꯄꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯥꯏꯝ ꯚꯤꯗꯤꯑꯣꯗ ꯖꯨꯂꯥꯏꯒꯤ ꯇꯥꯡ 2ꯗ ꯔꯤꯂꯤꯖ ꯇꯧꯈꯤ꯫ ꯐꯤꯂꯝ ꯑꯁꯤ ꯀ꯭ꯔꯤꯁ ꯄ꯭ꯔꯦꯠ ꯑꯃꯁꯨꯡ ꯔꯤꯆꯥꯔꯗꯁꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯔꯠꯅꯔꯁꯤꯞꯄꯨ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯈꯤ꯫ ꯐꯤꯂꯝ ꯑꯁꯤ IMDbꯗ 6.7ꯒꯤ ꯔꯦꯇꯤꯡ ꯐꯪꯈꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯤꯂꯝꯁꯤꯒꯤ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯑꯍꯥꯟꯕꯗ ꯍꯦꯔꯣꯗꯨ ꯐ꯭ꯌꯨꯆꯔꯗ ꯇꯥꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯈꯤ, ꯑꯗꯨꯒ 28 ꯌꯔꯁ ꯄꯥꯁ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯠꯈꯤ꯫ ꯄꯥꯁꯇ ꯀꯃꯥꯏ ꯇꯧꯏ? ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯂꯕ 2022ꯒꯤ ꯗꯤꯁꯦꯝꯕꯔ, ꯍꯥꯏꯕꯗꯤ ꯃꯊꯪ ꯆꯍꯤꯁꯤꯅꯤ꯫ ꯁꯥꯏꯟꯁꯀꯤ ꯑꯣꯖꯥ ꯕꯥꯏꯑꯣꯂꯣꯖꯤ ꯇꯥꯛꯄ ꯗꯦꯅꯤꯌꯦꯜ ꯐꯣꯔꯦꯁꯇꯔꯁꯤ ꯃꯌꯨꯝꯗ ꯒꯤꯐꯠ ꯈꯔ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅ ꯌꯨꯑꯦꯁꯀꯤ ꯑꯥꯔꯃꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯐꯣꯔꯁꯀꯤ ꯃꯦꯝꯕꯔ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯗꯦꯟꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯦꯃꯤꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨ ꯋꯥꯔꯜꯗ ꯀꯞꯀꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏ ꯑꯗꯨꯋꯥꯏꯗꯗꯤ ꯃꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥꯔꯜꯗ ꯀꯞ ꯌꯦꯡꯕꯁꯤ ꯆꯠꯅꯩ, ꯄꯥꯔꯇꯤꯒ ꯇꯧꯗꯅ꯫ ꯑꯗꯨꯗ ꯏꯇꯩꯃꯅ ꯗꯦꯟꯗ ꯃꯤꯌꯨꯔꯤꯒꯤ ꯄꯨꯄꯨꯅ ꯃꯥꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯀꯥꯔꯗ ꯑꯃ ꯊꯥꯔꯛꯏ ꯍꯥꯏꯈꯤ꯫ ꯃꯤꯌꯨꯔꯤ ꯍꯥꯏꯁꯤ ꯗꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯗꯦꯟꯁꯤ ꯃꯥꯒꯤ ꯃꯄꯥꯒ ꯀꯧꯅꯗꯕ ꯀꯨꯏꯔꯦ꯫ ꯃꯄꯥꯅ ꯃꯥꯕꯨ ꯂꯪꯊꯣꯛꯄꯤꯔꯝꯕꯒꯤ ꯃꯥꯁꯤ ꯌꯥꯝ ꯋꯥꯔꯧꯈꯤ, ꯑꯗꯨꯒ ꯁꯥꯎꯈꯤ꯫ ꯑꯗꯨꯅ ꯀꯥꯔꯗꯀ ꯑꯃꯠꯇ ꯊꯥꯔꯛꯀꯅꯨ ꯍꯥꯏꯔꯒ ꯍꯦꯛ ꯍꯦꯛ ꯊꯥꯔꯛꯏ ꯍꯥꯏꯅ ꯁꯥꯎꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯐꯣꯟ ꯑꯃ ꯇꯧꯔꯛꯏ, ꯑꯗꯨꯒ ꯗꯦꯟꯗ ꯅꯪ ꯔꯤꯁꯔꯆ ꯐꯦꯁꯤꯂꯤꯇꯤꯗ ꯊꯕꯛ ꯊꯥꯖꯤꯟꯕꯗꯨ ꯈꯟꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯣꯏ ꯑꯗꯥꯏꯗꯗꯤ ꯊꯕꯛ ꯈꯜꯂꯤ ꯈꯟꯗꯦꯒꯥꯁꯤ ꯐꯣꯟꯒ ꯇꯧꯔꯛꯏ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯀ꯭ꯌꯨ ꯂꯦꯞꯄꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯐꯔꯦ, ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯁꯤ꯫ ꯗꯦꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨꯗ ꯃꯤꯌꯨꯔꯤꯅ ꯊꯦꯝꯃꯝꯃꯤ, ꯑꯍꯟꯒ ꯁꯥꯗꯅ꯫ ꯄꯄꯥ, ꯇꯤꯕꯤ ꯚꯦꯛꯁꯤꯟꯁꯤ ꯀꯃꯥꯏꯅ ꯄꯨꯊꯣꯛꯈꯤ ꯈꯪꯕ꯭ꯔꯥ? ꯌꯥꯝꯅ ꯃꯣꯠꯄ ꯃꯐꯝꯗ ꯄꯨꯊꯣꯛꯈꯤ ꯒꯥꯏꯅ ꯍꯥꯏꯔꯗꯅ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯂꯣꯏꯅ ꯑꯗꯨꯝ ꯐꯖꯈꯤꯅꯤ, ꯃꯄꯥꯗ ꯃꯥꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯋꯥꯔꯜꯗ ꯀꯞ ꯄꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯗꯦꯟꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ, ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯔꯐꯦꯛ ꯑꯣꯏꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯃꯤꯌꯨꯔꯤꯅꯗꯤ, ꯄꯄꯥ ꯅꯪꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯔꯐꯦꯛ ꯑꯣꯏꯕ ꯃꯤꯅꯤ, ꯅꯪꯗꯤ ꯁꯥꯏꯟꯁꯇꯤ ꯌꯥꯝ ꯍꯩ, ꯅꯪꯗꯧꯅ ꯁꯥꯏꯟꯇꯤꯁ ꯑꯣꯏꯅꯤꯡꯉꯦꯅ ꯍꯥꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯋꯥꯔꯜꯗ ꯀꯞ ꯌꯦꯡꯂꯤꯉꯩꯗ ꯂꯥꯏꯠ ꯑꯃ ꯀꯥꯞꯊꯣꯔꯛꯇꯨꯅ ꯄꯣꯔꯇꯦꯜ ꯑꯃ ꯍꯥꯡꯂꯛꯈꯤ꯫ ꯃꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤ ꯈꯔ ꯊꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯂꯦꯐꯇꯅꯦꯟꯠ ꯍꯥꯔꯠꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯁꯤ ꯅꯈꯣꯏꯅꯤ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗ ꯐ꯭ꯌꯨꯆꯔꯗ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯁꯤ ꯂꯥꯟ ꯑꯃ ꯊꯦꯡꯅꯔꯤ, ꯃꯗꯨꯁꯨ ꯃꯤꯒ ꯅꯠꯇꯦ, ꯑꯦꯂꯤꯌꯟꯒꯅꯤ꯫ ꯊꯥ 13ꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕ ꯄꯨꯟꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯇꯨꯝꯂꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅ ꯇꯨꯝꯃꯒꯅꯤ꯫ ꯅꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅꯤ, ꯄꯨꯄꯨꯅꯤ, ꯕꯣꯕꯣꯛꯅꯤ, ꯑꯗꯨꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯀꯟꯅꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯍꯥꯏꯈꯤ, ꯑꯦꯇꯦꯛ ꯇꯧꯔꯤꯕꯁꯤ
white spike haina khangnaba alien makhal amani haina makoina haiki madudagidi masigi pauchi news channel singda Prithvi pumba sandorakhi aduga lalmi lising future da thaki future da sahi kunipagi matungda wormhole haidi jumping sizinaduna chatli adubu kharakhak haidi 30% muktang halakhi makhoi gi makhutta device ama install tawi maduna makhoi si future da 7 days khak leiruraga halakani aduga mathanda magi present amu laksagani jumping ta थाबगे रूल्स खरा लई मदुदी मीदु सही खरा लेरगा सिगदबनी हाइबदी लांदो थेंगनद्रिङै ममांगदा मी सिंगदो सिगदब ओगदबनी करिगुंबा लान तौरिङै मतमदुदा करिगुंबा मीदुजु लेरमबा मासु फ्यूचर दा चलबा अलुतागदी पैराडॉक्स थोकपगी चांग यामना वांग लई पैराडॉक्स हाइबदी अखोइना क्रिएटिंग न्यू रियलिटी हाइबदी करिगुंबा एवेंजर गुंबा नत्रगा फ्लाश कुंबा येंग तारगदी मसी अमु हेना ग्यान तागनी मरम अदुना सोल्जर खक नतना मिचम सु थाव ताकी हाइदी मतम खरा सिगदबा मिसिंगदु मतम खरा लेरगा मकोइ सि सिगदबा बोइतागदी मिचम मोइगा सु थाइ अदुगा सोल्जर दि कोना सु हिंग लेबनीना मकोइ सि थाबदा फरक ताबा याउरी फ्यूचर की कंप्यूटर से यामना एडवांस होय अदुना मखोइना चही खरा लेरगा तत्खिगदा हाबिदि सिगदा व कांगु सिंजि की लिस्ट पुरगा लाखी लिस्ट अदुदा गवर्नमेंट ड्राफ्ट तौरबा मी सिंगु लोइना कोखलगा चेकअप अमसुंग ट्रेनिंग पीबा होरखी मसिदा देन सु याउखी देन दि मागी स्कूल लाइक ताक्तुना लेबनी माद मेसेज लाखी करी हायना लाखी हाइबदी गवर्नमेंट नंगसे ड्राफ्ट तौनबगी धमकता कौरकले हाइदुना लाखी मेसेज अमा मागी छात्र भोल्केनोदा गाउजबा अमा लई मसिगी छात्र सि मरु यामना ओय कोना मसिगी मरमदा हाइजरके देन मचानुपीदा आई लम अमदा चत्तबा याद्रे हाइके अदुबु मचानुपीदु यामना सिंगबना मरम ओदना माना मपादा हंगलखी पपा नंग ड्राफ्ट तौबदा यावलब्रा हाइदना हंगखी मपाना होय आई याम थुना हलकनी पतांग असिदा कॉमेडी होइबा मचानुपीदा बेचांग कोटपा तंबीबगी पाइप कक्तलपदा पाइप सी नमादा नंगना कक्लिबनी हायु अदुगा आई पैसा पीगी हाइकी कोई इतैमा एमीना हाना फ्यूचर दा चलुबा मिसिंगा वरी सानबदा मखोइ से फिवम सादना एंजाइटी नारगा लेरंबा थेंगनखी डिप्रेशन दी अदुम नाबा ताबनी आइना आइगी फ्यूचर दु सला कोलाक सादना लेरंलगदी अदुम तरंग अदुम चत्ताबनी देना साउनखिबा मपागी मनाक्ता लाक्तुना मखुत्तगी डिवाइस अदु लौथोकनबा हाइखी अदुबु मबानी इसिंगा थावगा चप मानै अमुकसु खतनागनी अमुकसु तिनागनी अदुबु हंदक्ति अमुकसु खतनारगा अमुक चत्खरे महाक चत्पा ताखी फ्यूचरदा आइगी इसा इशुगिदमकनी हाइदना मिचम मयामदु सोल्जर ओलगा फ्यूचर चत्पा तारामी मदुदगी मागी फेलो ड्राफ्टी सिंगा लोइनना महाक याम थुना फ्यूचर चत्तबा याद्रे लिंक एस्टैब्लिश तौरे हाइदुना मखोइदा एडवाइस पीरे लेफ्टिनेंट हार्टना नखोइना तौदुसी फीट 5 नत्रगा 10 गी ग्राउंड गी मथक्ता तागनी मखोइ मयाम सि पुन्ना लेपे अदुगा वार्म होल दा पाइसिनख्रे डोरियन दी हाना चलुरे अदुना एक्सपीरियंस खरा लई मखोइ सि मायामी बीचता कोऑर्डिनेट तौबनी अदुबु सोइदना सिटी मथक्ता ताखिरमी खरा अमदी तारकपदा अदुम पोप केलगा ताखरे अफम सादबदगी हीरो की पार्टी दी इना खुनबा बिल्डिंग मथक्ता स्विमिंग पूल सारंबा थेनाबदुदा स्विमिंग पूल दा तासिंदुना हिंगौरे इसिंगदगी थोलकपदा नोमोई पारगा मखोइ तरंग चत्तुना लैखी करिगिरो हाइबा मतमदा लेरमीबा फ्यूचर दुदी पूरा संसार मोइ लेरमे मैना पुंगतुम तुमलबा पुंखाइ कायरबा करीमता लखनिया याउद्रा मफम मोगरमने मखोइ कमांडर अमना इंस्ट्रक्शन पिरखी सर्च एंड रेस्क्यू ऑपरेशन तौबा होरलमी बिल्डिंग मखादा कुमथरई अदुगा पूरा कोंताक लांसिरमे
एक्शनगी मतांगनी हौजिक्ति देनना हाना आर्मीदा यावपनिना माना लीड तौरगा चटले कमांडर दुना बिल्डिंग अमदा मागी लानमिसिंगदु केमिकल अमा लौबा चटखिबनी मखोय सिंगदु सपोर्ट तौ हाइना हारखी मदुदगी मखोय बिल्डिंग दु तमना चटखी मखोय मफमदु तमना बम थादरक्तुइनी अदुदुना थूना चंगबा ताकी हाइबदी मफमदु सा याना लेरबनिना बम थादरगा पूरा क्लीन तौथोकवा अमा चंगी अदुदुना मखोय बम थादरक्तुइनी ममांगदा मखोयना केमिकल लौबा तारमी बिल्डिंग मनुंग चंगबददी मखोयगी सोल्जरसिंग अदु सासिंग लोइना चाथोवमे अदुगा मखोयना व्हाइट स्पाइक की स्पाइक ना थिनबगी मफमसु थेंगनकी अदुगा व्हाइट स्पाइक असिबसु थेंगनकी डोरियन ना व्हाइट स्पाइक की कुजिना मफक्तुना पुरक्लमी मसिगी कुजिनसिगी वालीसु लई कोना मथंगदा हाइजरके अदुदगिदी अदुवैदि लेप्ता चलो अदुगा मदुदगी ब्लू केमिकल सिंगदु पुरगा लाओ हाइखी केमिकल लौरबा मतुंगदा कमांडर ना सैटेलाइट तगी सा मयामा बिल्डिंग दुदा थोमजिलक्पा उखी अदुदा देन द मफमदु थुना थादोकनबा हाइखी देन की टीम ना तपना स्टेयर द कुंथरकपदा मखोयना इहान हाना व्हाइट स्पाइक का मायुनखी स्टेयर द नोमई खरा कापनारे व्हाइट स्पाइक सु मखोय की स्पाइक कापथोरक्तुना देन की टीम मेंबर सिंग हार पहरुलमी देन की नोमई मरुदु सादुदा पेनेट्रेट तौबा ngamamde karigino haibada मखोय की बॉडी की स्केल सिंगदो यामना थारमी देन की नोमई मरु लोइखिरमी अदुना थाइने की ओल्ड स्कूल हाइतारे सिंगजंगा लाथेंगनकी अदुबु व्हाइट स्पाइक ना गमगे तौबदा डोरियन ना देनबु कनबिखी अदुगा हाइखी सा सिगी वीक पॉइंट दे खनावगा मबुकनी मसिदेदा कापु मखोय हिदाक तो पुरगा चेलखी एक्सट्रैक्ट तौनबा हंबी लाकपा अदुसु साना लोइना थुगाइदुना मखोयगा अमुक लान तौनरमी मखोय जेटना बॉम थादरकदबा मिनिट अहुम खक ngaइरमखी देन की पार्टी दु स्पाइक ना पांदुना मखादा ताखिरमी देन ना मखोयबु कन्नबा चोंथरक्लमी अदुबु बॉम थादरकपना हादुना मखोय ज्ञान मांगदुना लेरमी देन ना ज्ञान तारकपदा मिलिट्री गेम अमदा लेरमी चालीगा डोरियनगा खक हिंगलमी अतैदि लोइना सिरमी देन ना हंखी नंगना व्हाइट स्पाइक की खुजिन फगई दो कैगिनो डोरियन ना असिदि सुमनगी रिमाइंडर नि हाइना खुमखी तंजादुदा ngसाइगी कमांडर दु लागलामी अदुगा देनगा वरी सानबा होरकपदा कर्नल दु देनगी मचानपी मियुरी ओइरमी मियुरी सी MIT दा साइंस की मकल मकल सब्जेक्ट PhD तौरकपा नुपी अमा ओइरमी अदुना महासे साइंटिस्ट अमसु ओइरमी ममांगदा मियुरी ममा मपागी थबक पामजै हाइखी हेना पामबदी मपागी साइंटिस्ट ओइबदुना हेना पामे हाइखी मियुरी ना हाइ नंगा आइगा याम पाकले मिनदे पास अदुना पास की वारी हंगलकनु अइना कौलिदी फादर डॉटर रियूनियन तौनबा नते वारगिनी हारमी मसिदा मियुरीना वा खरा लोटली हाबसी देन खंगबा ngamlami मियुरीना देन दा हारमी मखोयना टीम अमा सेमदुना व्हाइट स्पाइक की नेक्स्टा टॉक्सिन अमा सिनदुना मखोयसी हानबा होनय अदुगा मखोयना चेक तौबा चटपदा मेल दी इफेक्ट तौरमी अदुबु फीमेल दी इफेक्ट तौरमदे अदुना फीमेल इफेक्ट तौबा टॉक्सिन अमा साबा फीमेल टेस्ट तौनबा लौखटपगी मिशन अमा मखोयना चटनबा तौरमी मेल सिंगदु फीमेल बु कन्नबा एनी मीन्स सिजनगनी मथवाई थाबसु ngami हारमी मफमदु चटपदा मियुरीना हारमी मदुदी लंबीदा चटपदा मियुरीना सासिंग उरगा हारमी सासिंगसी जीव खुदिंगमक्सी मागी मचिंजाक तोंगना लोइना लौवी हाइना हारमी मफमदु यौबदा फीमेल सादु कंट्रोल ngamlaktruduna मियुरीना नेस्ता सोंथरमी तंजादुदा मेल व्हाइट स्पाइक मयाम थोमजिलखी अदुगा फीमेल दु कन्नबो होनरे देनसु मचानपी कन्नबो सोंथदुना पुन्ना सादु फामिनरमी सादु हेलीकॉप्टर दा हापतुना पुबदा लान मचा अमा थोखिरमी अदुगा देनगा मियुरीगा गारीदा चेनबा तारमी समुद्र मपानदा यौरकान मियुरीना फ्लेयर अमा कापतुना मागी टीम कौरमी टीम
ꯉꯥꯏꯕ ꯑꯣꯏꯅ ꯃ꯭ꯌꯨꯔꯤꯅ ꯃꯄꯥꯗ ꯋꯥꯔꯧꯅ ꯍꯥꯏꯈꯤ, "ꯑꯩꯅ ꯆꯍꯤ 14 ꯁꯨꯕꯗ ꯅꯪꯅ ꯏꯃꯥꯕꯨ ꯗꯥꯏꯚꯣꯔꯁ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯆꯍꯤ 16 ꯁꯨꯕꯗ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟꯗ ꯅꯪ ꯁꯤꯔꯦ꯫ ꯑꯩꯅ ꯅꯪ ꯁꯤꯕꯨ ICUꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯊꯥꯖꯤꯟꯕꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯕ ꯉꯝꯗꯗꯅ ꯑꯩꯅ ꯀꯞꯈꯤꯕꯅꯤ" ꯍꯥꯏꯅ ꯃꯄꯥꯗ ꯋꯥꯅ ꯁꯣꯛꯅ ꯀꯞꯄꯒ ꯇꯝꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄꯗꯨ ꯗꯦꯟꯅ "ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏ ꯍꯥꯏꯕ ꯅꯠꯇꯅ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯍꯥꯏꯕꯗꯤ ꯄꯥꯁꯇ ꯇꯧꯕ ꯊꯕꯛꯇꯨꯕꯨ ꯃꯥꯅ ꯇꯧꯕꯁꯨ ꯅꯠꯇꯦ, ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯄꯅꯤ, ꯃꯥꯗꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯂꯩꯕ ꯃꯣꯏꯒꯤ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜꯒꯤ ꯖꯝꯕ꯭ꯂꯤꯡ ꯂꯩꯕ ꯍꯦꯗꯀ꯭ꯋꯥꯇꯔ ꯃꯐꯝꯗꯨꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯐꯤꯃꯦꯜ ꯁꯥꯗꯨ ꯇꯦꯁ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯗꯦꯟꯅ ꯄꯨꯔꯛꯄ ꯀꯦꯃꯤꯀꯦꯜꯁꯤꯡꯗꯨ ꯍꯥꯞꯄꯒ ꯐꯤꯃꯦꯜꯒꯤ ꯏꯗꯨꯒ ꯄꯨꯟꯅ ꯃꯤꯛꯁ ꯇꯧꯔꯒ ꯃꯈꯣꯏꯅ ꯇꯣꯛꯁꯤꯟ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯁꯥꯗꯨ ꯌꯥꯝ ꯇꯣꯏꯅ ꯄꯪꯊꯅꯕ ꯍꯤꯗꯥꯛ ꯀꯥꯞꯇꯨꯅ ꯊꯝꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯁꯥꯗꯨꯗꯒꯤ ꯏ ꯂꯧꯔꯒ ꯁꯤꯖꯤꯟꯅꯕꯅꯤꯅ꯫ ꯗꯦꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯕ ꯃꯥꯒꯤ ꯇꯦꯁ ꯇꯧꯕꯗꯨꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯦꯁ ꯇꯧꯕꯗ ꯀꯦꯃꯤꯀꯦꯜ ꯃꯈꯜ ꯃꯈꯜꯁꯤꯡꯗꯨ ꯇꯦꯁ ꯇꯧꯔꯛꯄꯗ ꯕꯣꯟꯗꯤꯡ ꯃꯦꯆ ꯇꯧꯕ ꯑꯝꯇ ꯌꯥꯎꯔꯝꯗꯦ, ꯑꯗꯨꯕꯨ ꯏꯀꯣꯟ ꯀꯣꯟꯕꯗ ꯃꯗꯨꯗ R7 ꯍꯥꯏꯅ ꯀꯧꯕ ꯑꯃ ꯃꯗꯨꯗꯤ ꯕꯣꯟꯗꯤꯡ ꯇꯧꯕꯗ 100% ꯃꯦꯆ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯦꯜ ꯋꯥꯏꯠ ꯁ꯭ꯄꯥꯏꯛꯁꯤꯡꯗꯨꯅ ꯏꯔꯣꯏꯗꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯥꯟꯗꯥꯔꯛꯈꯤ, ꯍꯥꯏꯕꯗꯤ ꯐꯤꯃꯦꯜꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯗꯦꯟ ꯃꯆꯥꯅꯨꯄꯤ ꯄꯨꯗꯨꯅ ꯂꯥꯟꯊꯦꯡꯅꯈꯤ, ꯑꯗꯨꯕꯨ 7 ꯗꯦꯖ ꯐꯥꯔꯛꯇꯨꯅ ꯄ꯭ꯔꯖꯦꯟ ꯗꯦꯖꯇ ꯑꯃꯨꯛ ꯍꯜꯂꯛꯄ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯍꯥꯛꯅ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ, ꯁꯥꯁꯤꯡꯗꯨꯅ ꯍꯥꯠꯈ꯭ꯔꯦ, ꯍꯥꯏꯕꯗꯤ ꯃꯈꯨꯠꯇꯒꯤ ꯗꯦꯟꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯁꯥꯁꯤꯡꯗ ꯇꯥꯁꯟꯈ꯭ꯔꯦ꯫ ꯐ꯭ꯌꯨꯆꯔꯗ ꯗꯦꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛ ꯄ꯭ꯔꯖꯦꯟꯗ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ R7ꯗꯨ ꯂꯦꯐꯇꯅꯦꯟ ꯍꯥꯔꯠꯇ ꯄꯤꯔꯒ ꯃꯁꯤꯒꯤ ꯇꯣꯛꯁꯤꯟꯁꯤ ꯃꯁꯤꯡ ꯌꯥꯝꯅ ꯁꯦꯝꯃꯨ ꯍꯥꯏꯈꯤ꯫ ꯍꯥꯔꯠꯅ ꯐ꯭ꯌꯨꯆꯔꯗ ꯍꯟꯕ ꯌꯥꯗ꯭ꯔꯦ, ꯀꯩꯒꯤ ꯍꯥꯏꯕꯗꯤ ꯖꯝꯕ꯭ꯂꯤꯡꯗꯨ ꯁꯥꯁꯤꯡꯅ ꯂꯣꯏꯅ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯈ꯭ꯔꯦ, ꯊꯨꯒꯥꯏꯈ꯭ꯔꯦ, ꯍꯦꯗꯀ꯭ꯋꯥꯇꯔꯁꯨ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ, ꯂꯣꯏꯅ ꯁꯥꯅ ꯍꯥꯠꯈ꯭ꯔꯦ꯫ ꯗꯦꯟ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯋꯥꯔꯤ ꯄꯨꯝꯕ ꯑꯦꯃꯥꯗ ꯇꯝꯃꯤ, ꯑꯗꯨꯒ ꯍꯥꯏ ꯃꯗꯨꯗꯒꯤꯗꯤ ꯏꯇꯩꯃ ꯑꯦꯃꯥꯅ ꯍꯥꯏꯔꯛꯈꯤ, "ꯁꯥꯗꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯍꯥꯟꯅ ꯂꯥꯛꯂꯝꯃꯅꯤ, ꯂꯥꯛꯄꯒꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅꯤ ꯔꯁꯤꯌꯥꯟꯁꯤꯡꯅꯁꯨ, ꯑꯗꯨꯒ ꯑꯦꯛꯇꯤꯚꯅ ꯀꯣꯟꯅ ꯑꯣꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯈꯤ꯫ ꯃꯁꯤꯗꯅꯤ ꯅꯨꯄꯤꯒ ꯋꯥ ꯇꯥꯅꯧ ꯍꯥꯏꯁꯦ, ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯁꯤꯡꯕꯅꯤ꯫ ꯑꯗꯨꯒ ꯗꯦꯟꯅ ꯗꯣꯔꯤꯌꯟ ꯎꯅꯔꯦ ꯑꯗꯨꯒ ꯍꯥꯏꯔꯦ, "ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯀꯟꯗꯕ ꯌꯥꯗꯦ, ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ" ꯍꯥꯏꯅ꯫ ꯑꯗꯨꯒ ꯗꯣꯔꯤꯌꯟꯒꯤ ꯁꯥꯒꯤ ꯈꯨꯖꯤꯟꯗꯨ ꯇꯦꯁ ꯇꯧꯔꯦ, ꯑꯗꯨꯒ ꯆꯥꯏꯅꯥ ꯅꯠꯇ꯭ꯔꯒ ꯀꯣꯔꯤꯌꯥꯒꯤ ꯚꯣꯜꯀꯦꯅꯤꯛ ꯑꯦꯁ ꯐꯪꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯃꯣꯏꯁꯤ ꯉꯥꯎꯔꯦ, ꯀꯩꯅꯣ ꯁꯥꯁꯤ ꯔꯁꯤꯌꯥꯗꯒꯤ ꯐꯪꯉꯤ, ꯑꯗꯨꯒ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯀꯣꯔꯤꯌꯥꯒꯤ ꯑꯦꯁ ꯍꯥꯏꯕꯗꯤ ꯚꯣꯜꯀꯦꯅꯤꯛ ꯑꯦꯁꯁꯤ ꯀꯃꯥꯏꯅ ꯌꯥꯎꯔꯝꯃꯤꯕꯅꯣ? ꯃꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯚꯣꯜꯀꯦꯅꯣꯗ ꯉꯥꯎꯖꯕ ꯁꯥꯇ꯭ꯔꯗꯨ, ꯉꯁꯥꯏ ꯑꯩꯅ ꯀꯣꯟꯅ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕꯗꯨꯅꯤꯀꯣ, ꯃꯗꯨꯗꯩꯗ ꯑꯃꯨꯛ ꯍꯪꯕ ꯂꯥꯛꯑꯦ꯫ ꯁꯥꯇ꯭ꯔꯗꯨꯅ ꯍꯥꯏꯔꯦ, "ꯃꯁꯤ ꯃꯤꯂꯦꯅꯤꯌꯝ ꯏꯔꯞꯁꯟꯗꯒꯤꯅꯤ" ꯍꯥꯏꯔꯦ꯫ 946 AD ꯆꯥꯏꯅꯥꯒ ꯀꯣꯔꯤꯌꯥꯒꯒꯤ ꯕꯣꯔꯗꯔꯗ ꯚꯣꯜꯀꯦꯅꯣ ꯄꯣꯈꯥꯏꯕꯗꯨ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝꯒꯤ ꯐꯣꯔꯁ ꯁꯤꯡꯅ ꯃꯈꯣꯏꯁꯤ ꯔꯁꯤꯌꯥꯗ ꯌꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯚꯣꯜꯀꯦꯅꯤꯛ ꯑꯦꯁ ꯑꯗꯨ ꯆꯍꯤ ꯃꯤꯂꯦꯅꯤꯌꯝ ꯁꯨꯔꯦ, ꯑꯗꯨꯅ ꯃꯤꯂꯦꯅꯤꯌꯝ ꯁꯨꯔꯕ ꯑꯦꯁꯇꯨ ꯋꯥꯏꯠ ꯁ꯭ꯄꯥꯏꯛꯀꯤ ꯈꯨꯖꯤꯟꯗ ꯌꯥꯎꯔꯗꯤ ꯋꯥꯏꯠ ꯁ꯭ꯄꯥꯏꯛꯇꯨ ꯂꯥꯛꯄ ꯌꯥꯝꯅ ꯀꯨꯏꯔꯦ, ꯆꯍꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡꯒꯤ ꯃꯇꯨꯡꯗ ꯁꯥꯐꯣꯡꯂꯛꯄꯒꯤ ꯋꯥ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯗꯦꯟꯅ ꯃꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯗ ꯍꯥꯏꯕꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯔꯁꯤꯌꯥꯗ ꯆꯠꯂꯒ ꯊꯤꯔꯒ ꯍꯥꯠꯅꯕ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯩꯗ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯍꯥꯏꯈꯤ, "ꯁꯥꯒ ꯂꯥꯟ ꯇꯧꯅꯔꯤꯉꯩ ꯃꯇꯥꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯔꯁꯤꯌꯥꯒ ꯆꯠꯂꯒ ꯑꯃꯨꯛ ꯊꯤꯕ ꯈꯣꯠꯄ ꯇꯧꯔꯨ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤꯗ ꯍꯦꯟꯖꯜꯂꯛꯄꯒꯤ ꯃꯈꯣꯏꯒ ꯂꯥꯟ ꯁꯣꯛꯅꯕ ꯇꯥꯏ, ꯑꯗꯨꯅ ꯁꯥꯒ ꯂꯥꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯤ ꯃꯁꯦꯟ ꯂꯥꯟ ꯇꯧꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯒꯅꯤ" ꯍꯥꯏꯈꯤ꯫ ꯑꯗꯨꯅ ꯌꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯗꯦꯟꯅ ꯐ꯭ꯌꯨꯆꯔꯗꯒꯤ ꯂꯥꯛꯄ ꯇꯤꯝ ꯑꯗꯨꯒ ꯗꯦꯟꯅ ꯉꯁꯥꯏꯒꯤ ꯐ꯭ꯌꯨꯆꯔꯗ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡꯗꯨꯒ ꯂꯣꯏꯅꯅ
ꯃꯈꯣꯏꯗ ꯇꯣꯛꯁꯤꯟ ꯈꯔꯒ ꯁꯥꯀꯣ ꯍꯥꯏꯕꯗꯨꯕꯨ ꯁꯥꯔꯛꯄꯁꯤꯡꯗꯨꯒ ꯄꯨꯔꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯄ꯭ꯂꯦꯟꯗ ꯃꯈꯣꯏꯁꯤ ꯔꯁꯤꯌꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯎꯟ ꯃꯔꯛꯇ ꯃꯈꯣꯏ ꯁ꯭ꯅꯣ ꯃꯣꯕꯤꯜ ꯇꯣꯡꯗꯨꯅ ꯁꯥꯒꯤ ꯃꯐꯝ ꯊꯤꯔꯛꯈꯤ꯫ ꯃꯐꯝꯗꯨ ꯐꯪꯕꯗ ꯃꯈꯣꯏꯒꯤ ꯗꯤꯚꯥꯏꯁꯁꯤꯡꯗꯨ ꯀꯩꯅꯣꯝ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝꯗꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯃꯦꯒꯅꯦꯇꯤꯛ ꯐꯤꯜ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯎꯟꯁꯤꯡꯗꯨ ꯕꯣꯝ ꯇꯧꯔꯒ ꯊꯨꯒꯥꯏꯔꯒ ꯃꯇꯨꯡꯗ ꯆꯪꯕꯗ ꯑꯦꯂꯤꯌꯟ ꯁꯤꯞ ꯊꯦꯡꯅꯈꯤ꯫ ꯃꯅꯨꯡ ꯆꯪꯕꯗ ꯀꯣꯛꯄꯤꯠꯇ ꯑꯦꯂꯤꯌꯟ ꯄꯥꯏꯂꯣꯠ ꯑꯅꯤ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗꯩ ꯃꯈꯣꯏꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯥꯔꯊꯇ ꯂꯥꯛꯄ ꯅꯠꯇꯦ, ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇ ꯆꯠꯄꯗ ꯑꯥꯔꯊꯇ ꯀ꯭ꯔꯥꯁ ꯇꯧꯕꯅꯤ꯫ ꯄꯨꯔꯛꯏꯕꯁꯤꯡꯗꯨꯅ ꯁꯥꯁꯤꯡꯗꯨꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯕ ꯁꯥꯅꯤ꯫ ꯑꯗꯨꯒꯤ ꯁꯥ ꯃꯀꯣꯛ ꯊꯦꯡꯅꯈꯤ, ꯍꯥꯏꯕꯗꯤ ꯁꯥ ꯃꯀꯣꯛ ꯑꯗꯤ ꯉꯁꯥꯏ ꯐꯤꯃꯦꯜ ꯁꯥꯗꯨꯅꯤ꯫ ꯑꯗꯨꯒ ꯐꯤꯃꯦꯜ ꯁꯥꯗꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯔꯅꯦꯠ ꯇꯧꯔ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯥꯁꯤꯡꯒꯤ ꯃꯀꯣꯟ ꯑꯆꯧꯕ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯇꯣꯛꯁꯤꯟꯗꯨ ꯇꯦꯁ ꯇꯧꯏ ꯑꯗꯨꯒ ꯁꯥ ꯁꯤꯕ ꯌꯥꯎꯔꯛꯈꯤ꯫ ꯁꯥꯁꯤꯡꯗꯨ ꯁꯤꯕꯗ ꯂꯥꯎꯔꯛꯄꯗ ꯑꯇꯣꯞꯄ ꯁꯥꯁꯤꯡꯁꯨ ꯂꯣꯏꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯂꯣꯏ ꯁꯤꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯑꯦꯂꯤꯌꯟ ꯁꯤꯞꯇꯨ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯡꯍꯜꯂꯦ, ꯍꯥꯏꯕꯗꯤ ꯗꯣꯔꯤꯌꯟꯅ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯁꯤꯖꯤꯟꯅꯔꯒ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒ ꯗꯣꯔꯤꯌꯟꯁꯨ ꯁꯤꯔꯦ, ꯃꯈꯣꯏꯒꯤ ꯇꯤꯝꯁꯨ ꯁꯤꯔꯦ꯫ ꯍꯤꯡꯍꯧꯔꯤꯕꯕꯨ ꯃꯄꯥꯅꯦ ꯆꯥꯔꯂꯤꯅꯦ, ꯃꯥꯅꯦ, ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯐꯤꯃꯦꯜꯗꯨꯗꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯗꯦꯟꯅ ꯃꯄꯥꯒ ꯐꯤꯃꯦꯜꯗꯨꯒ ꯃꯥꯌꯣꯛꯅꯔꯦ꯫ ꯗꯦꯟꯅ ꯁꯥꯗꯨꯒꯤ ꯃꯈꯨꯠꯇ ꯇꯣꯛꯁꯤꯟ ꯀꯥꯞꯁꯤꯜꯂꯤ꯫ ꯁꯥꯗꯨ ꯁꯤꯡꯕ ꯍꯦꯟꯗꯨꯅ ꯃꯈꯨꯠꯇꯨ ꯃꯊꯟꯇ ꯊꯥꯗꯠꯂꯦ ꯑꯗꯨꯒ ꯂꯥꯟ ꯇꯧꯅꯔꯦ꯫ ꯁꯥꯗꯒꯤ ꯃꯃꯤꯠ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒ ꯁꯥꯗꯨ ꯃꯥꯒꯤ ꯁ꯭ꯄꯥꯏꯛꯇꯨ ꯄꯪꯀꯥꯞꯇ ꯀꯥꯞꯄꯤ, ꯗꯦꯟꯒꯤ ꯃꯈꯣꯡꯗ ꯁꯣꯛꯑꯦ꯫ ꯁꯥꯗꯨ ꯗꯦꯟꯒ ꯃꯄꯥꯒꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯆꯤꯡ ꯃꯈꯥꯗ ꯇꯥꯁꯟꯗꯨꯅ ꯃꯈꯥꯗ ꯄꯨꯝꯇꯣꯏ ꯇꯣꯏꯗꯨꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯔꯦ꯫ ꯆꯥꯔꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯁꯥ ꯁꯣꯔ ꯉꯥꯛꯇꯪ ꯍꯣꯟꯗꯣꯛꯑꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯃꯥꯅ ꯂꯤꯆꯤꯡ ꯃꯈꯥꯗ ꯇꯧ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯄꯥꯎꯗ ꯂꯥꯎꯊꯣꯛꯑꯦ ꯑꯗꯨꯒ ꯄ꯭ꯂꯥꯅꯦꯠꯁꯦ ꯑꯦꯂꯤꯌꯟꯗꯩ ꯀꯜꯂꯦ ꯍꯥꯏꯈꯤ꯫ ꯑꯔꯣꯏꯕꯗ ꯗꯦꯟꯅ ꯃꯤꯌꯨꯔꯤꯗ ꯃꯥꯒꯤ ꯄꯨꯄꯨ ꯃꯁꯛ ꯇꯥꯛꯏ ꯑꯗꯨꯒ ꯍꯥꯏꯈꯤ, ꯃꯤꯌꯨꯔꯤꯅ ꯑꯩꯕꯨ ꯄꯨꯡꯍꯣꯡ ꯍꯣꯡꯍꯜꯂꯦ, ꯑꯩ ꯃꯥꯕꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯂꯣꯏꯁꯤꯟꯖꯔꯦ꯫